ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯎꯅꯔꯨꯕꯗ ꯀꯪꯉꯥꯎꯅꯔꯦ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯁꯦ ꯑꯩꯒꯤ ꯑꯣꯏꯔꯝꯗꯔꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯑꯣꯏꯔꯝꯃꯤꯅꯤ ꯉꯥꯏꯈꯣ ꯑꯣꯒ ꯉꯥꯏꯈꯣ Tamo, ꯑꯩꯈꯣꯏ ꯕꯝꯇ ꯀꯟꯕꯤꯌꯣ ꯇꯥꯃꯣꯁꯦ ꯑꯩꯈꯣꯏ ꯕꯝꯇ ꯀꯟꯕꯤꯌꯣꯕ ꯃꯣꯏ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯁ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ Oi, nang yam thun chakro. ꯀꯩꯅꯣ ꯅꯣꯏꯅ ꯅꯨꯄꯤꯝꯆꯥꯅꯤ ꯇꯥꯟꯅꯔꯤꯁꯦ ꯃꯈꯣꯏꯕꯨ ꯋꯥꯠꯂꯤꯗꯤ ꯀꯩꯅꯣ Oi, hero saba nang sokning dro di chal. Yare ne chalo ne. ꯅꯣꯏꯅ ꯆꯠꯂꯣ ꯍꯥꯏꯔꯦ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯤ ꯑꯃꯇꯅ ꯀꯟꯕꯤꯌꯣꯅ ꯆꯪꯈꯤꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯪꯖꯔꯛꯄꯁꯤꯗ ꯀꯜꯍꯧꯗ꯭ꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯌꯥꯝ ꯃꯔꯤꯡ ꯃꯔꯥꯡꯕ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯃꯤꯅ ꯁꯛꯅ ꯁꯣꯟꯅꯍꯧꯕ ꯌꯥꯏ ꯑꯩ ꯅꯨꯄꯤ ꯑꯅꯤꯁꯦ ꯀꯟꯒꯦꯅ ꯂꯦꯞꯈ꯭ꯔꯦ Nangi si nga iko nang se ta chaw wai ba film du da gung na kan ba dei mawong ni ne. Oi, ado film moi bai ya bani. Sidi aseng mani. Sida di hero sabo oi thoi chalo. ꯅꯈꯣꯏ ꯅꯨꯄꯤ ꯑꯅꯤꯁꯦ ꯊꯥꯗꯣꯛꯑꯒ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯍꯥꯏꯕꯗ ꯅꯈꯣꯏꯅ ꯆꯠꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯃꯨꯟꯅ ꯈꯪ ꯃꯔꯝꯗꯤ ꯑꯩ ꯏꯊꯟꯗꯅꯤ ꯅꯣꯏ ꯃꯔꯤꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯐꯨꯒꯦ ꯍꯥꯏꯔꯛꯀꯅꯤ Mai si ki budi khara khara hori ene. ꯇꯨꯃꯤꯟ ꯂꯩ ꯅꯣꯏꯅꯤ ꯍꯥꯏꯔꯦ ꯒꯣꯔꯂꯤꯂꯥꯒꯤ ꯆꯥ ꯆꯥꯕ ꯅꯣꯛꯄ ꯍꯦꯛ ꯃꯥꯜꯂꯕ Oi, yare. Nang sokning dro di yam thun chalo. ꯐꯩ ꯐꯩ ꯌꯦꯡꯅꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯑꯩꯅ ꯇꯝꯖꯔꯛꯄ ꯏꯄꯥ ꯏꯄꯨꯒꯤ ꯁꯔꯤ ꯀꯥꯡꯂꯣꯟ ꯃꯤ ꯑꯃꯅ ꯃꯤ ꯃꯔꯤ ꯐꯨꯕꯒꯤ ꯁꯔꯤ ꯀꯥꯡꯂꯣꯟꯗꯣ ꯉꯁꯤꯗꯤ ꯑꯩ ꯅꯈꯣꯏꯗ ꯎꯠꯊꯣꯛꯏ Chango. ꯏꯃꯥ ꯅꯣꯏꯅꯤ ꯆꯪꯉꯣ ꯑꯩꯅ ꯇꯝꯃꯛꯄ ꯁꯔꯤ ꯀꯥꯡꯂꯣꯟꯗꯣ ꯀꯨꯏꯅ ꯊꯥꯗꯣꯛꯑꯝꯅꯤꯅ ꯑꯀꯧ ꯄꯔꯩ ꯆꯜꯂꯦ ꯃꯣꯏꯅ ꯈꯨꯗꯨꯝ ꯆꯜꯂꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯅꯣꯏꯗꯤ ꯀꯟꯅꯤꯡꯉꯤ ꯆꯠꯈ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯦ ꯆꯠꯂꯣꯗꯤ ꯆꯠꯂꯣꯗꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯣ Namitu udro, ha? Hunger strike chathari ꯕꯤꯜꯗꯨꯒꯤꯔꯣ Haima. Bill dugi bu imung de phamaga hunger strike to bahona bro, ha? Nasa nupa na nupi do he unowai bi yadri phawa. Ai hunger strike to dori. Numit ni gi manung da demand se phangdra ba deba. Ai akan mu khongjing jangjil la pi. ꯑꯁ Manipur pumba general strike ko ge. ꯍꯩꯃꯥ ꯅꯆꯥ ꯅꯨꯄꯥꯅ ꯅꯨꯄꯤ ꯎꯅꯧ ꯌꯥꯗꯕꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯗꯧꯔꯤꯕ Ko dori ni. Mi khwai si pangko kong na ri sidi. ꯃꯤꯁꯨ ꯄꯪꯀꯧ ꯀꯧꯅꯕ ꯅꯠꯇꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯤꯅ ꯀꯧꯔꯤꯁꯤꯡꯗꯨꯗꯤ ꯃꯔꯝ ꯂꯩꯗꯅ ꯀꯧꯕ ꯉꯥꯛꯇꯅꯦ ꯃꯣꯏ ꯄꯥꯕꯨꯡꯒꯤꯗꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯒ ꯀꯅꯥ ꯊꯣꯛꯂꯛꯇꯅ ꯌꯥꯎꯕꯤꯔꯗꯧꯔꯤꯕ Yaw de sanu, thorok de sanu. General strike to ni haidna newspaper da paw ha khaga, ha? Tumin hek tum dul lai tholo re. ꯀꯔꯤ ꯀꯦꯁꯅꯣ ꯁꯤꯅ ꯄꯥꯎꯡꯒꯤꯁꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯐꯝꯃꯗꯤ ꯐꯗꯧꯅꯤ ꯁꯤꯗ ꯀꯅꯥꯝꯇ ꯎꯗ꯭ꯔꯦ ꯃꯦꯗꯤꯌꯥ ꯃꯤ ꯂꯥꯛꯑꯗꯤ ꯐꯣꯇꯣ ꯑꯝꯇ ꯅꯝꯍꯧꯔꯔꯣꯏ Ai wana phami si karin ta kana dra.
ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯅ 나비 포에리니 까이노 ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯅꯔꯗꯤ ꯅꯥꯄꯤ ꯐꯣꯏꯗ ꯌꯥꯗꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯅꯨꯡꯁꯤꯅꯔꯒ ꯂꯝꯄꯥꯛꯇ ꯐꯝꯃꯗꯤꯅꯦ ꯅꯨꯄꯤꯗꯨꯅ ꯅꯥꯄꯤ ꯐꯣꯏꯕ ꯅꯨꯄꯥꯗꯨꯅ ꯅꯥꯄꯤ ꯆꯤꯛꯄ ꯑꯗꯣ ꯅꯨꯡꯁꯤꯅꯔꯤꯅꯦ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯗꯤ ꯁꯟꯅ ꯁꯖꯤꯛ ꯆꯥꯕ ꯍꯦ ꯃꯥꯟꯒꯦ ꯌꯥꯝ ꯆꯤꯁꯦ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯗꯣꯏꯅꯦ ꯀꯔꯤꯅꯣ ꯁꯟ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯗꯤꯁꯇꯔꯕ ꯇꯧꯕꯁꯦ ꯃꯣꯏ ꯁꯨꯃꯥꯏꯅ ꯀ꯭ꯔꯥꯎꯗ ꯇꯤꯌꯔ ꯑꯣꯏꯕꯤꯅꯤ ꯃꯤ ꯌꯥꯝ ꯇꯤꯜꯂꯤꯁꯤ ꯀꯩ ꯕ꯭ꯔꯣ ꯃꯣꯏ ꯁꯨꯃꯥꯡꯅ ꯀ꯭ꯔꯥꯎꯗ ꯃꯌꯥꯝ ꯑꯃ ꯑꯥꯏ ꯃꯤꯟ ꯃꯤ ꯃꯌꯥꯝ ꯇꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯕ꯭ꯔꯣ ꯈꯨꯔꯥ ꯄꯤꯁꯛ ꯂꯩꯇꯕꯅꯤ ꯕꯦꯔꯤ ꯁꯠ ꯒꯣꯜꯗꯟ ꯆꯥꯟꯁ ꯀꯩꯅꯣ ꯒꯣꯜꯗꯟ ꯆꯥꯟꯁ ꯍꯦ ꯅꯣ ꯂꯥꯛ ꯅꯪꯅ ꯉꯥꯎꯖꯔꯤꯕ ꯅꯨꯄꯤꯗꯣ ꯁꯤꯒꯤ ꯃꯌꯨꯝꯗꯅꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯃꯁꯤꯗ ꯆꯥꯡꯁ ꯂꯧꯍꯧꯒꯗꯕꯅꯤ ꯅꯪꯅ ꯍꯪꯕ ꯆꯪꯕ ꯍꯥꯏꯁꯦ ꯃꯥꯅ ꯅꯨꯡꯁꯤꯔꯛꯀꯗꯣꯏꯅꯤꯅꯦ ꯁ꯭ꯄꯦꯛꯀꯗꯣ ꯂꯧꯊꯣꯛ ꯍꯦ ꯂꯩꯔꯦꯍꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗ ꯆꯪꯍꯧꯒꯗꯕꯅꯤ ꯑꯁ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯅꯦ ꯑꯩ ꯂꯥꯛꯑꯣꯕ ꯆꯪꯉꯣꯗꯤ ꯆꯪꯉꯣ ꯇꯣꯞ 10ꯒꯤ ꯃꯊꯪꯅꯦ ꯑꯩ ꯇꯧꯒꯦ ꯂꯥꯛꯑꯣ ꯑꯩꯅ ꯆꯪꯉꯣꯗꯤ ꯆꯪꯉꯣ ꯁꯣꯝꯗ ꯆꯪꯉꯣ ꯆꯪꯉꯣ ꯑꯁꯤ ꯃꯣꯔꯥꯁꯤꯗ ꯐꯝꯃꯨ हेलो हेलो हिंदी नो इंग्लिश लेते ओजा आइसु नुंगाइतबद कोजा आइसु नुंगाइतबद कोजा अकलना सम थोय नोय कपलीसी एक्सपायर होइग्रिसे अंकलगी याम elder brother gumba वो नत्ती adu ta di no adu su nत्ती वो ta di mai matha da adu su nत्ती वो duga uncle na am no ai tena please na kai na वो नंगी मुरा में खून नल्ले ने वो hꯧꯖꯤꯛ ꯐꯣꯟ ꯆꯠꯂꯝꯃꯁꯤꯕꯨ ꯆꯞꯂꯞ ꯂꯩꯔꯤꯁꯤꯕꯨ ꯑꯦ ꯁꯦꯀꯣꯒꯤ ꯊꯤꯡꯅꯕ ꯀ ꯐꯪ ꯃꯥꯜꯂꯤ ꯃꯩ ꯋꯥꯔꯤ ꯁꯥꯟꯅ ꯅꯪꯒꯤꯗꯣ ꯌꯥꯔꯁꯦꯜꯂꯣ ꯏꯌꯥꯔꯇꯦꯜꯂꯣ ꯌꯥꯔꯁꯦꯜꯂꯣ ꯏꯌꯥꯔꯇꯦꯜꯂꯕ ꯅꯪꯒꯤꯗꯣ ꯑꯩꯗꯤ ꯌꯥꯗ꯭ꯔꯤꯗꯨ ꯑꯩꯅ ꯖꯦ ꯁꯥꯟꯅ ꯍꯥꯏꯔꯕꯅꯦ ꯑꯗꯩꯗꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯝ ꯅꯪꯒꯤꯗꯣ ꯏꯌꯥꯔꯁꯦꯜꯂꯣ ꯏꯌꯥꯔꯇꯦꯜꯂꯣ yawa phun ga re ꯅꯪꯅ ꯂꯣꯏ ꯆꯠꯂꯤ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯐꯣꯟꯅꯒ ꯐꯣꯟ ꯌꯥꯗ ꯂꯩꯀꯥꯟꯁꯤꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯀꯥꯟꯁꯤꯗꯀꯣ nang sai nappa thugi dai no ꯑꯁ ꯃꯣꯏꯅ ꯍꯤꯟꯗꯤ ꯂꯣꯟꯁꯤꯜꯂꯛꯑꯦ ꯑꯩ ꯃꯃꯥꯡꯗ ꯏꯀꯥꯏꯗꯅ ꯑꯩꯁꯨ ꯍꯤꯟꯗꯤ ꯅꯣ ꯏꯪꯂꯤꯁ ꯍꯥꯏꯔꯨꯔꯦꯅꯦ ꯑꯩꯗꯤ ꯃꯣꯏꯅ ꯑꯃꯨꯛ ꯏꯪꯂꯤꯁꯇ ꯄꯗ꯭ꯔ ꯈꯞꯆꯤꯜꯂꯛꯑꯦ ꯃꯈꯣꯟꯒꯤꯗꯣ ꯀꯌꯥꯝ ꯅꯨꯡꯁꯤ ꯄꯨꯁꯄꯔꯥꯅꯤ ꯃꯥꯜꯂꯗꯅ ꯑꯗ ꯑꯩꯁꯨ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯗꯅ ꯌꯦꯁ ꯍꯥꯏꯔꯨꯔꯦ ꯑꯗꯩꯗꯤ ꯄꯥꯠ ꯋꯦꯡ ꯋꯥꯡ ꯂꯥꯎꯗ꯭ꯔꯦ ꯁꯤ ꯀꯩꯗꯧꯔꯦꯁꯦ aduni yes omna to ma do ai khra theng dogre drug phawi kesi aman ni thabak chen loire
ꯐꯖꯈ꯭ꯔꯦ ꯃꯐꯝꯁꯦ ꯈꯥꯡꯄꯣꯛ ꯁꯪꯒꯤ ꯃꯈꯥꯗ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ ꯃꯩꯇꯩ ꯅꯨꯄꯤꯗꯨꯅ ꯃꯌꯦꯛ ꯅꯥꯏꯕ ꯐꯖꯈ꯭ꯔꯕ ꯑꯃ ꯐꯤꯗꯣꯟ ꯆꯤꯡꯈꯠꯂ ꯁꯦꯠꯂꯒ ꯂꯩ ꯅꯥꯆꯣꯝ ꯑꯃ ꯆꯤꯜꯂꯒ ꯄꯣꯁ ꯇꯧꯔꯒ ꯐꯣꯇꯣ ꯁꯦꯁꯟ ꯑꯃ ꯂꯧꯔꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅꯤ ꯄꯛꯆꯅꯤ ꯅꯪꯒꯤꯗꯤ ꯑꯗꯨꯝ ꯌꯥꯏꯀꯣ ꯆꯞ ꯆꯥꯏ ꯅꯪꯒꯤꯗꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ 하이패당 모으네 스마일 하이패당 야 야 빡세이 시방네 hin pamsi Sir, masibu interrogation ga mari leina bro. kai leina dani ado ngai ko nang 12 lor kai do gan Ai laring makha tam thagi ge na khale sir. nang na leng makha tam da ma da hai le yum nung pan bai wa di nung thai di Sir, yum nung pan bagi wakhal di leitri sir. yum pan ro hai ro Natte sir. Pani. kana pan do ba 하이디 sắc 파자와 미스터 빈 노이고마 찰리 차플린 노이고마 나트라가 이삼삼자와 코이고마다 Sir, I sign tora chat pe yaradra. 야이 자 사인 도로 Kalaida. 시다 아이레 스타트 포크 까오레 시다 좀 도로 아이 스캔 도로 오렌 오피스 스타프 살라 I love you. I love you. I love you. Adumbu tanja saba numit amada phongdoke khanba yang kuiraba. Ngasidi isorna chanbire. Nasanna tamobu thamoi sengna nusije. Siam ta loksan biu. 엉뚱 아이비고 앵원는 문나 엉뚱이 비요 somna khali mi do onna brain 엉뚱이 비요 봐 Khajitang lankhibagi damak adum nei kai bi khanbiganu. Ro sem ta loksan biu. mental hospital ni nan thorok po jala khangdi network khra mangini Kaino murum murum so leisibo. kaisu natida akhoni ye hoguraba punchi wari jingdo sumning jamun tei kaisu natida Oh, adudi si loksan biro dana. ni ma cho phana mo namda thawai mangi toida adubu mangam mana phabane aigum ma ma chom na tingai aduwa I love you hai bo aisha khar section biyo Kari charamino. Sida pamba yagadra. 파모 ꯆꯥꯛ ꯂꯥꯝꯃꯝꯗꯅ ꯀꯩꯅꯣꯝꯅ ꯁꯨꯝ ꯆꯥꯔꯝꯕꯅꯤ ꯀꯩ ꯂꯩꯒꯦ Aigi boyfriend do mafamsida unasena haikiba. boyfriend ꯀꯩꯅꯣ ꯍꯥꯏꯖꯤꯕꯨ Nangsu nang nupi unaba lai natro. ꯅꯠꯇꯦꯗ ꯑꯩ ꯈꯤꯇꯪ ꯍꯜꯂꯝꯃꯒꯦ Ngaikuo. Chaklame haraga chatlage hairo. ꯀꯦꯛꯁꯦ ꯍꯥꯎꯃꯟꯗꯅ ꯂꯣꯏ ꯂꯦꯛꯊꯣꯛꯑꯦ ꯑꯗꯨꯏꯅꯤ Nang nei papa khaliduna karigi. ꯄꯥꯈꯠꯄ ꯅꯠꯇꯦꯗ Phamu. Aigi boyfriend do masak phajabra yeng. Kainomta. ꯑꯩꯒꯤꯗꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯨꯔꯅꯨ
ꯑꯩ ꯈꯤꯇꯪ ꯊꯨꯔꯦ ꯉꯁꯤꯗꯤ ꯍꯥꯜꯂꯝꯃꯒꯦ ꯉꯥꯏꯈꯣ ꯅꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯅꯪꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯎꯅꯔꯨ ꯆꯣꯟꯅ ꯊꯥꯔꯛꯏꯕ ꯅꯨꯄꯤꯗꯣ ꯑꯩꯅꯦ ꯅꯪꯅꯦꯕ ꯑꯩ ꯍꯥꯟꯅ ꯈꯪꯉꯤ ꯉꯍꯥꯛ ꯅꯣꯛꯁꯦꯅ ꯇꯧꯕꯅꯤ ꯍꯦꯛꯇ ꯍꯥꯏꯖꯤꯟꯒꯅꯨ ꯍꯦꯜꯃꯦꯠꯁꯨ ꯌꯥꯎꯗꯦ ꯃꯥꯛꯁꯁꯨ ꯎꯞꯇꯦ ꯁꯔꯀꯥꯔꯅ ꯅꯣꯏ ꯃꯥꯛꯁ ꯎꯞꯇꯕ ꯍꯦꯜꯃꯦꯠ ꯎꯞꯇꯕꯁꯦ ꯄꯩꯁꯥ ꯐꯥꯏꯟ ꯊꯤꯕꯅꯤ ꯅꯣꯏꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯃꯇꯨꯡꯗꯗꯤ ꯁꯨꯃꯥꯏꯅ ꯃꯥꯛꯁ ꯎꯞꯇꯅ ꯍꯦꯜꯃꯦꯠ ꯌꯥꯎꯗꯅ ꯒꯥꯔꯤ ꯊꯧꯕ ꯌꯥꯔꯣꯏꯀꯣ ꯑꯗꯣ ꯃꯥꯛꯁꯇꯤ ꯃꯩꯔꯥꯕ ꯀꯩꯅꯣ ꯀꯗꯥꯏꯗꯅꯣ ꯌꯦꯡꯉꯤꯗꯨꯕꯣ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯑꯩꯒꯤ ꯃꯤꯡ ꯂꯩꯃ ꯅꯣꯡꯊꯥꯡ ꯂꯩꯃ ꯁꯤ ꯑꯩꯕꯨꯗꯤ ꯁꯛ ꯈꯪꯕꯤꯔꯝꯈꯤꯔꯣꯏꯅꯦ ꯀꯔꯤ ꯀꯦꯁꯅꯣ ꯁꯤꯅ ꯀꯦꯁꯀꯤ ꯅꯠꯇꯤꯌꯦ ꯅꯣꯏ ꯄꯥꯕꯨꯡꯅ ꯑꯩꯁꯦ ꯃꯃꯧ ꯑꯣꯏꯖꯒꯦꯅ ꯍꯥꯏꯕ ꯂꯥꯛꯄ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯅꯪꯒ ꯈꯪꯅꯧ ꯆꯣꯟꯅ ꯂꯥꯛꯏꯅꯦ ꯑꯩ ꯁꯛꯁꯦ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯣ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤ ꯃꯨꯟꯅ ꯌꯦꯡꯖꯔꯦ ꯑꯣꯟꯅꯗ꯭ꯔꯦ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯑꯝꯕ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯅꯪ ꯄꯥꯕꯨꯡ ꯃꯥꯏꯄꯥꯛꯀꯤ ꯃꯆꯥ ꯅꯠꯇ꯭ꯔꯣ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯅꯨꯄꯤꯗꯤ ꯑꯣꯟꯅꯔꯤꯕ ꯑꯣꯟꯅꯔꯝꯃꯣꯏꯗ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯣꯟꯅꯩꯌꯦꯃꯤ ꯃꯤꯡꯗꯣ ꯂꯩꯃ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯩꯃ ꯅꯣꯡꯊꯥꯡ ꯂꯩꯃ 마디 뭉치비네미. 아이디 눅시드러보 하시보. 아스 뭉치비야지 누피 마밍네미. 뭐? 낭가 눅시나봐. 응. 그이기노 아두고 너희 바봉나 아이보 뭐 하이발 아이시나. 나시나 아니 슈브로. 슈데미 탄나네미. 오 아두 외라디 누피도 너희 바봉나 수 빰빰마마로. 아두 외람네. 하행 아이나 루홍아가 루홍 누미타 마무 젤락두이로. 마시기에 실루돌 살롱 파레. 누이니기 게세 ꯌꯥꯝ ꯂꯨꯁꯤꯟꯅꯒ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯤꯗꯣ ꯂꯧꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯔꯒꯗꯤ ꯍꯥꯟꯅ ꯈꯪꯍꯜꯂꯛꯎꯀꯣ ꯑꯩ ꯆꯠꯂꯦ